Tungan social media ki Maru Oiba i paw khara mayam da share tawjage aikhoi ki sana leipak Manipur nongmadi soidana asengba sana oirakhini Manipur na ningkha tamkhiba sahi marphu handak mapung phakhrabasu ngasi phawba malem gi lusingba amatana iramda masita lakpa leitri malem gi lusingba kayana tattana lakpa mayam gi lamthungpham oiba malem gi yamna maru oiba sokhatpa lingjel manaba mafam ama soidana oirakhini matamdu mangphawnagadaba kuidrabani haina Licypriya kangujamna asumna phongdorakle Jcb Leibagi haijuna sel Louraga Lotkhiba Mioi sing numit humni gi manungda sangjiraknaba KCP na khangalakle Jcb Leibagi haijuna sel Louraga Lotkhiba thongam Binod Kumar amadi Khetrimayom Bisorjit sing numit humni gi manungda sangjiraknaba aina thimkhraba larolof KCP MC unification gi pro singkhai nganmana khuyek piduna thadorok pasirol amana khangalakle Sirolasina Makataraduna Hai, Sahi Karagi Mamanga, Laisram Rabi Sandra Amadi, Laisram Ongbi Pazabi, Laipamna Kodom Pupi Mamang Lekai de Leiba Mioi Asina, Awang Kono Maya Lekai de Leiba, Laisram Amomsa Cowboy Mioi Amadagi, Jcb Amal Lainaba, Sel Oina Luppa Lakh Taramatoi Louraga, Binod Kumar Amadi Biswajita Kosinaki Hairi, Adubu Makoi Kara Asina, Hainakiba Warol Adugi Matung Inna, Selasina Jcb Amal Lairaga, Piba Haiba Warolasi, Ngaktaba Amadi, Makoi Anina Lotkhiba Amasung, Rabi Sandra Masana Tha Kharagi Matungda Masana Yana, Singdokpa Haiba Wafam Asini, Maram Maduna Lotona Ladiba Biswajit Amadi, Binod Kumar, Numi Humni gi Manungda Party da Sangjiraknaba, Sirolasina Makhatari. Ngasi Delhi da Maitai Kuki Naga MLA Minister Singh Wari Sanaragani, Santi Lagnaba Ahan Khongthangni Haina, T.H. Sadyavratana Phongdokre. October 13 Manipur University of Culture MUC gi class mahusagumna satharagani. Manipur University of Culture MUC gi Guest Faculty Association na mamang thagi kunga tarukta hauduna satharakhiba association asigi demand sing tanbagi khongjang adu mahi kol asigi higher authority singna thabak to onthoragani haina thajaba pirakpadagi authority singna mahiroi singi khallaga thasgi tarukta class sing hanagumna sathaba yaragani haina association asigi president na phongdorokre